हैरांग लैरांग चैनल मयामगिदमक्ता पुजरक्लिबा अतोप्पा लैबाकि फुंगाव वारी ईश्वरबु योसिनबा ब्राह्मण हेक पोकपगा पुम्नमक्की लाइबक इरिबा विधाताना लाइरबा ब्राह्मण अमबु दंडी तौगे खंदुना अंगक्पा अमा इरमी महाक करिगुंबदा मबुक थन्ना चाबा ngamlaroi पुक तंखाई थनबदा महाक साबदु तोक्तुना हौगतपा तारमी नोंगमदी ब्राह्मण अदु निंगथौगी कोनुंगदा साक साबगी बारटोन फंगलमी ब्राह्मण अदु हरावबना थमोय थुमहतले महाकी नुपीदा असुमना हाइरई पुक तंखाईदगी हेना ngasi फावबदा चाबा फंगद्री पेना चाबगी नुंगाइबदु करम तौबगे खंगबा ngamद्री ngasiदी लाइबक फबदगी निंगथौगी कोनुंगदा चाबगी बारटोन फंगले अदुबु आइदी करमना चटगनी आइगी फिरोलदी मल्ले अमसुंग सेगाइरे मधु सेतुना चटलबदी थोंगाकपसिंगना मपानदगी तांथोरकपा सोइद्रे नुपी अदुना खुमलई आई नंगी फिरोलसिंग अदु फोचिल्लगा सुदोकपीरगी ब्राह्मण अदु यामना थेंगना कोनुंगदा थुंगलरे निंगथौना हौनबी मतुंग इन्ना ब्राह्मण अदुबु ओक्लमी मतमदु नुमित फना थेंख्रे मखल मथेलगी अथोंगबदु उबदा ब्राह्मण की मिहुल चोंगलमी ओइनिंगबा ओइसनु ngasiदी नमसिन नमसिनदुना चागनी ब्राह्मण अदु फिदादा फमदुना चारमी मतम अदुदा करी तौबगे हाइबबु युमगी यंगाइदा यानबा चफु अमा ब्राह्मण की मबुक तंखाई थलकपदा चफुदु काइदुना मचेत खरा मागी चालुकता तासिल्लमी थुनमक खुद लेप अचमोन तौदुना चालुक्तगी हौगलकले ब्राह्मण खुद चिन हामदोक तेंथोक्तुना ब्राह्मण अदु निंगथौगी मनाक्ता चंगलकले निंगथौ अदुना इकाई खुमदना हंगलमी आइग्या चाक एंसांग करम तौबीबगे निंगथीना हाबिद्रब्रा करिनो ब्राह्मण अदुना अदोमगी सेवा तौरिबसिंगना आइगी वखल यामना मुन्ना तौवी अदुबु लाइबक्ता तमलंबा हाइबसिना पुक थन्ना करमना चागनी निंगथौना ngakna हंगलमी करिनो करी तौरबगे आइग्या ब्राह्मण अदुना महाराज आइना साक चारिङैदा मथक्तगी चफु अकाइबा खरा आइगी चालुक्ता तासिंदुना मोसिलहले निंगथौ अदु सावबना मै हौरमी सेवा तौरिबसिंबु कौरगा चैरकले ब्राह्मणदा निंगथौ अदुना हाइजरई आइग्या ngasi अहिंसी अदोम पोथाबिरो हयेंग चाक एंसांग थोंहंदुना अयहाक इसामकना अदोमबु सेबा फंगजरगे असुमना ब्राह्मण अदुबु कोनुंग अदुदा अहिंगदुमा लैथहलमी अयुक निंगथौना येंगसिन खोचिंगदुना चाक थोंहले अदुदगी मथेल खरा मसाना थोंगले अमसुंग ब्राह्मणदु पिजरगले पाक चाउरबा चाक चाफमदुदा करिगुंबा पोट अमता लैरमदे अदुना चाक मांगहनबा याबा पोट खुदिंगमक निंगथीना येंगलमी निंगथौगी अतिथि ओइजबदा ब्राह्मणदु यामना हराउजरमी अमसुंग तंखाई थलकपदा विधाताना उरकले माबु थिंगनबा खलमी अदुबु करमना थिंगनी विधातादु खनफम खंगलमदे महाक सनागी हंगोइगी सक्तम लौदुना ब्राह्मण की चालुक्ता चुंगसिलमी ब्राह्मण चाबदा पुकनिंग चंगलमी अतोप्पा करिसु खनबा ngamद्रे महाकना चाक हंगोय अमसुंग पुमनमक चाथोखिरमी ब्राह्मण चाक चाबा लोइदुना निंगथौना हंगलई आइग्या हौजिकपु हाइबियु पेंदबा लैरिब्रा ब्राह्मणना अहोय महाराज असुमना पेनबसिदी पुंसीदा कैदौनुंगदसु फंखिद्री ब्राह्मण अदु निंगथौदगी खुदोलपोट अमसुंग दक्षिणा लौरगा मयुमदा हलकले लंबीदा महाकना उमंग फाउदुना लाकपदा खंगहौदना खोंजेल अमा तारमी ब्राह्मण आइबु थादोउ ब्राह्मण आइबु थादोउ महाकना माइकई मरीदा लैदुना येंगलमी कनासु उरमदे खोंजेलदु अमुक्कसु हन्ना तारकले ब्राह्मण हंगलमी नंग कदाइदा लैबगे विधाताना पाउखुम पिरकले नहाकी नबुक मनुंगदा नंगना आइबु योसिनखिबनी ब्राह्मणना हाइरई मसिदगी हेना फबबु करी लैरिबगे फत्रब नंगना आइबु पुंसी चुप्पा वहले हौजिक नंगबु थादोकलरोय चिन्नसी कन्न उमसिंदुना थमगनी विधातादु निक्लदुना हाइरई ब्राह्मण
ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯅꯨꯡꯁꯥꯁꯣꯔ ꯐꯨꯜꯂꯦ꯫ ꯑꯗꯨꯕꯨ ꯕ꯭ꯔꯥꯝꯍꯟꯅ ꯃꯥꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯔꯝꯗꯦ, ꯌꯥꯡꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯒ ꯅꯨꯄꯤꯗ ꯍꯤꯗꯥꯛ ꯍꯜꯂꯛꯅꯕ ꯑꯃꯗꯤ ꯆꯩꯁꯨ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯗꯥꯛꯐꯨꯗꯨ ꯇꯣꯡꯖꯩ ꯃꯆꯤꯟꯗ ꯆꯞꯇꯨꯅ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯩꯈꯨꯅ ꯕꯤꯙꯥꯇꯥꯒꯤ ꯐꯤꯚꯝ ꯍꯦꯟꯅ ꯐꯠꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕ꯭ꯔꯥꯝꯍꯟꯅ ꯃꯥꯒꯤ ꯍꯥꯏꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯔꯣꯜ ꯑꯍꯨꯝꯃꯛ ꯍꯥ ꯍꯥ ꯀꯥ ꯂꯥꯎꯅꯔꯦ꯫ ꯕꯤꯙꯥꯇꯥ ꯌꯥꯎꯗꯅ ꯕ꯭ꯔꯍ꯭ꯃꯗ ꯅꯤꯌꯝ ꯅꯥꯏꯅ ꯀꯔꯝꯅ ꯊꯝꯕ ꯉꯝꯒꯅꯤ? ꯕ꯭ꯔꯍ꯭ꯃꯟꯗ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯂꯥꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯕꯨ ꯕ꯭ꯔꯥꯝꯍꯟꯒꯤ ꯃꯅꯥꯛꯇ ꯊꯥꯒꯅꯤ ꯈꯟꯅꯔꯝꯃꯤ꯫ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃꯅ ꯂꯛꯁꯃꯤꯅ ꯆꯠꯂꯕꯗꯤ ꯐꯒꯅꯤ ꯂꯦꯞꯅꯔꯦ꯫ ꯂꯛꯁꯃꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯕ꯭ꯔꯥꯝꯍꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯛꯁꯃꯤ ꯕ꯭ꯔꯥꯝꯍꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯛꯁꯃꯤ ꯌꯨꯝꯗ ꯂꯥꯛꯏꯕ ꯕ꯭ꯔꯥꯝꯍꯟ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯉꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯂꯛꯁꯃꯤꯕꯨ ꯐꯝꯅꯅꯕ ꯑꯥꯁꯟ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯂꯛꯁꯃꯤꯅ ꯍꯥꯏꯔꯝꯃꯤ, ꯕ꯭ꯔꯥꯝꯍꯟ, ꯅꯪꯅ ꯕꯤꯙꯥꯇꯥꯕꯨ ꯕꯟꯗꯤ ꯊꯝꯕꯤꯔꯦ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯁꯪꯁꯥꯔꯒꯤ ꯁ꯭ꯔꯤꯁꯇꯤ ꯄꯨꯝꯕ ꯃꯥꯡꯕ ꯇꯥꯔꯦ꯫ ꯕ꯭ꯔꯥꯝꯍꯟꯅ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯆꯩꯗꯨ ꯈꯔ ꯄꯨꯔꯛꯎ꯫ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯒꯤꯗ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯊꯥꯈꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯛ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯂꯛꯁꯃꯤꯁꯦ ꯌꯦꯡꯉꯣꯗꯅ꯫ ꯃꯁꯤ ꯇꯥꯕꯗ ꯀꯤꯕꯅ ꯂꯛꯁꯃꯤꯗꯨ ꯀꯨꯆꯨ ꯑꯣꯜꯂꯦ꯫ ꯂꯛꯁꯃꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯌꯨꯒ ꯀꯌꯥꯗ ꯃꯉꯣꯟꯗ ꯀꯅꯥꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯍꯜꯂꯛꯂꯒ ꯋꯥꯐꯝ ꯄꯨꯝꯕ ꯂꯥꯏꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯋꯥ ꯈꯟꯅꯔꯒ ꯍꯟꯗꯃꯨꯛꯇꯤ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯔꯁꯋꯇꯤꯕꯨ ꯊꯥꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯁꯔꯁꯋꯇꯤꯅ ꯕ꯭ꯔꯥꯝꯍꯟꯒꯤ ꯊꯣꯡꯒꯥꯜꯗ ꯆꯠꯂꯒ ꯂꯥꯎꯔꯝꯃꯤ, ꯕ꯭ꯔꯥꯝꯍꯟ, ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯈꯨꯔꯨꯝꯖꯗꯨꯅ ꯕ꯭ꯔꯥꯝꯍꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯁꯔꯁꯋꯇꯤ, ꯂꯥꯏꯔꯕ ꯕ꯭ꯔꯥꯝꯍꯟ ꯑꯃꯒꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ? ꯕ꯭ꯔꯥꯝꯍꯟ, ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯕꯤꯙꯥꯇꯥꯕꯨ ꯊꯥꯗꯣꯛꯎ꯫ ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯅꯨꯄꯤꯗ ꯂꯥꯎꯔꯛꯏ, ꯆꯩꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯑꯩꯍꯥꯛ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯄꯔꯥ ꯇꯝꯕꯤꯒꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯩ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯂꯩꯍꯟꯗꯦ꯫ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯂꯕ ꯁꯔꯁꯋꯇꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯥꯡꯈ꯭ꯔꯦ꯫ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯩꯗ ꯚꯒꯋꯥꯟ ꯁꯤꯕ ꯊꯕꯛꯁꯤꯒꯤ ꯊꯧꯗꯥ ꯂꯧꯔꯝꯃꯤ꯫ ꯕ꯭ꯔꯥꯝꯍꯟꯁꯤ ꯁꯤꯕ ꯅꯤꯡꯕꯅꯤ꯫ ꯁꯤꯕꯒꯤ ꯑꯁꯦꯡꯕ ꯚꯛꯇꯅꯤ꯫ ꯁꯤꯕꯒꯤ ꯄꯨꯖꯥ ꯇꯧꯗꯅ ꯏꯁꯤꯡ ꯐꯥꯎꯕ ꯌꯥꯇꯣꯟ ꯇꯪꯗꯕꯅꯤ꯫ ꯁꯤꯕ ꯂꯦꯡꯂꯛꯂꯕꯗ ꯃꯥꯅ ꯀꯨꯁ, ꯆꯦꯡ, ꯂꯩ ꯊꯣꯏꯗꯤꯡ ꯑꯃꯗꯤ ꯆꯟꯗꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯨꯖꯥ ꯇꯧꯔꯝꯃꯤ꯫ ꯄꯨꯖꯥꯒꯤ ꯃꯇꯨꯡꯗ ꯁꯤꯕꯅ ꯑꯥꯁꯟ ꯂꯧꯔꯝꯃꯤ, ꯕ꯭ꯔꯥꯝꯍꯟ, ꯕꯤꯙꯥꯇꯥꯕꯨ ꯊꯥꯗꯣꯛꯎ꯫ ꯑꯣ ꯃꯒꯨꯟ ꯆꯥꯎꯔꯕ ꯁꯤꯕ, ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯂꯦꯡꯕꯤꯔꯛꯂꯕꯅꯤꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯨ ꯕꯤꯙꯥꯇꯥꯅꯤ꯫ ꯁꯪꯀꯔꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯅꯪ ꯋꯥꯔꯨꯒꯅꯨ, ꯑꯩꯍꯥꯛ ꯅꯪꯕꯨ ꯍꯛꯆꯥꯡꯒ ꯂꯣꯏꯅꯅ ꯁ꯭ꯋꯔꯒꯗ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ꯫ ꯃꯁꯤ ꯇꯥꯔꯒ ꯕ꯭ꯔꯥꯝꯍꯟꯅ ꯃꯉꯛꯇꯨ ꯀꯣꯝꯊꯣꯛꯂꯝꯃꯤ꯫ ꯃꯌꯥ ꯀꯥꯊꯣꯛꯂꯦ꯫ ꯕꯤꯙꯥꯇꯥꯗꯨ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯥꯝꯍꯃꯅꯤꯕꯨ ꯁꯤꯕꯅ ꯃꯥꯒ ꯂꯣꯏꯅꯅ ꯁꯤꯕꯂꯣꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫